अहानबदा मरु ओइबा पाउ तोंगान बदाबी सिंह तांदुना महिरोई लुप तरुक ना चंगसिलखिबा खोंजंग पुलिस ना थटख्रे सेंटर की लुचिंगबा सिंगना कौरकपदगे चीफ मिनिस्टर एन बिरेन खुदकी ओइना दिल्ली दा पाइशनख्रे अमदे स्टेट कैबिनेट ना सु विड्रॉ तौबगी डिसीजन लौखिबा अदु सुगी ख्वाइदगी लुबा वाफमगी ओना तैना बनी हाइना केनो ना लैंगाकता मराल सिरकले Krumjari, Mami TV News Update Media Tabiri Bapunamba Puloitongban PRIYENTA Taram Nokchari, Paumaza Kaina Pizari. Lamdam Masida NRC implemento Population Commission Lingu, Ekoigi Akoibiki Saktam Kalu, Bitop Sing Masap Kangdo Haiba Dabi Sing Taladuna, Ngasi Mahiroi Lup Tarukna Kongjang Changsin Kray, Masing Yam Laba Mahiroi Singna Kolau Kaya Lauboga Loinana, Ngasi Numit Yung Bapung Tarani Toirom Tarak Pamatamda, Chief Minister Gi Office Tamna Rally Laki, Rally Adunubilal Complex Yorak Pamatamda, Police Ki Kanguna Thatke, Mafamaduda Police Ka Kongjang Changsiliba Singa, Ngahak Muknake, Tungda Police Ki Kanguna Mahiroi Sing Adu Mafam Adu Dagi Hoidoki Hairi, Kongjang Aduga Mari Lainana de Samgi President, Lamyan Bana, Wafam Kaya Fongdoraki. Manipur lengak na Manipur ki jingda base tauba kuki lalo loop ani KNA amadi ZRA ka chonaramba su handokraba matong ngasi athubo aina center ki luching basing na korak padege Chief Minister N Biren Delhi ki damak Imphal thadokri haire pao sina hai Chief Minister N Biren ngasi ayuk pung mapan gamani furam taba matamda Indigo flight ta Delhi ki damak Imphal thadokhibani haire amarom da ngasi Council of Minister kharasu Delhi da chatlabayai haire chap chaba pao di fangbang ngamdre amarom da All Assam Manipur Youth Association ki Thongmi Singa Chief Minister Nongthongban Biren Singa CM Secretary ta unaduna Assam da khundariba Manipur singna hojik thengnariba khudong chadaba kaya gi matangda wa khanakri haire All Assam Manipuri Youth Association ki Thongmi Singa Chief Minister Nongthongban Biren Singa unaba aduda CM na hai State Government asina awang nongpo ki State Singda khundariba Manipuri Singi damak State Government asina pangbe aba mateng pangduna lakle makhata na mateng pangkhigani haina thajaba pi khi haire Manipur government ka Kuki National Army KNA amasung Jomi Revolutionary Army ZRA ga chanaduna lakpa suspension of operation su handok naba state cabinet na lawkiba warep adu su gi khwaidagi maru oiba magungi ona taina bani haina Kuki lalo lup ki umbrella organization ama oiriba Kuki National Organization KNO na fongdokre Panbaya badi chingi tongan ba district singda tha asigi tarada chatkiba rally singda Kangpopi district ki police amadi miyam ga muknaba thodok thokraba matung state cabinet na KNA amasung ZRA ga lainari basu withdraw tawnaba warep lawkhibani KNO gi joint secretary information and publicity Stephen Kukina fongdorakpada lising ani ni panda su sign tawkiba adugi mapung oiba pandamdi India government Manipur government amadi Kuki lalawlup KNO amadi United People's Front UPF ani gi marakta political dialogue chathaba yanaba fibam ama sembani lising ani tara mapandagi hauraga wari sanabagi thabakta khumang jausilaktuna Indian Constitution ki framework amasung Manipur state ki manungda settlement ama purakna ba honarakliba asi thagatningai ne tha asigi tarada peace rally pangthokiba adu haukiba February kunda ke songjang village ta chathakiba eviction adu yaningda ba fongdokpo oina Indigenous Tribal Leaders Forum ITLF na sinbani KNA amasung ZRA gi luchingba PS haukip amadi thanglenpom gi nationality ki matangda KNA gi luchingba asina PS
Haukip Nagaland ki Fek District ki Akhan Village ta pokpani aduga Thanglenpong Hana National League of Democracy Myanmar gi Member of Parliament ama oram labasu Indian citizenship oraba misak amane Popi gi matangda Stephen Cookie na hai KNO na lising ani tara taruk tagi hauduna Popi muthatnaba akan bathabak laukhatuna lakli haikhe Tengnopal District Police ki team amana ngasi ayok miyoy amadagi brown sugar kilogram aniga 10.8 Marfutara taret konana Tengnopal Police Station check post afabang amkre hairi Police ki pauna hai Tengnopal Police checkpost mayada ngasi ayok pung nipan gamin nifu mangarom tabada Imphal More lambi achat ok sing check tauba matamda More rom digi lakpa diesel auto registration thadaba amada police na khamduna check tauba matamda auto adubu thauduna lakpa driver maming Saimilan Baite chahi kunmapan apokpa holkhak Baite Tengnopal district ke Mongjang khundagi nupa asina hairiba auto riso asigi manungda sapon cap humfutara nithoida haptuna puramba brown sugar kilogram Aniga 10.8 marfutaret phagat pangam khibane tungda Tengnopal Police Station na drug ka kona na faraba miyoy asigi mathakta NDPS ki makhada FIR ma register tawduna makhata na investigation chatha bahawkre haire Jiribam ki usathol helipad Jiri College amadi Jiribam Hospital taba lambi lenga ke maikai degi athuba matam gi manungda semjin bidrabade lambi paring asi thingzalagani haina khunja singna ngasi paumi singa unaba amada fongdokre Mahai Khulan Benoven Club Lamnau Pokpi Mangal Club Lamlen Khun Yai Falamjin Club amadi Lamdang Khun Pioneer Club ki mihut singna saruk yaduna pangthokiba paugi mifam aduda Lamdang Khun Pioneer Club ki ex General Secretary L Sadananda Singna hai lambi ACDC yauna survey tawkraba lambi ni lenga ki maikai degi tha asigi tara manga faubugi manungda lambi asi semjin bahaudrabadi lambi thingbagi khongchang changsilagani haike Jiri College amasu sumnatagi Jiri Bamda Jiri College amakhak leibasi sisu amuk lambi sina mateng orakanda phaunaba lambi ama oibaneba akogi Jiri Bamgi akogi respected DC yauraga hariba lambi asi survey tawjaraga akogi JC kangbuga punna chaminarkanda survey tawhraba mafam amaneba du mathakta sengmani habagi thajabasu pirakhraba leirabaneba adu tha manga taruk sujila phawboda masagi lambi sigi kaimta akogi thau sadabagi type ta leibagi mawong kha leibase masimadi aina sengna haragadi manipur government ki side tagi su akogi tinjang kajing namba samaj sama akoi manipur samaj sama semsi haragadi lambi sida upun marak sida chalaga akoi tinjang kajing kamaina naroidino Veda listing ani kunithoi ki August ki tang tareta uchathol helipad taba lambi Juri College amadi Juribam Hospital taba lambi sembi naba khongjang changsin khiba laikre amaromda Juribam gi DC W Balengamba chenglai IAS tanatana Chief Minister amadi Work Minister dasu memorandum pi khiba laikre DC Juribam na lambi asi sembi gani haibagi thajabasu thamlakhiba laikre adubu ngasi fawboda lambi sembi dri haikhe Ado mangonda disina phone tawre akhoi lambi semba se jamna thajaba athuba matamda semba gi thajaba paw ma leire haidana numaina hairi adu hairakpadagi akhoi myam se adu di mana karam kanda semdoriba khotoriba amtang hangnabana phai akhoi ima iben jingju ma ka wari sanabana phagadra kaina akhoi myam nainare bako nainara matungda disina amuka mu phone tawre ene lam thajaba bu 100% akhoi lambi semani habagi Board of Secondary Education Manipur na lauba chahi asigi HSLC examination tha asigi tarataruk tagi hauragani chahi asigi oina lamdam asigi mahairoi lising kuntra mangaga chama kunna parikya thanaba thaurang taure parikya asi mathang tha April gi ahum phawba chathagani haina Board of Secondary Education Manipur dagi fangba paw amana haire hiram asiga mari leinana board ki chairman Ajay Kumar na phongdora khibada chahi asigi oina pangthokodoriba HSLC exam asida parikya thagadaba mahairoi singna ayuk pung nipan fawbagi manungda exam center da yorakadabani mahairoi sing khudimak check tawraba matung exam hall da thajingani ayuk pung 8 minute 10 gi matungda lakpa mahairoi sing parikya thaba yawhaloi hairi
Manipur lenga ki maikaidagi tongan ba khungthang kya lokhatlabasu lamdam asigi tongan ba reserve forest singda lamai chakpagi thodok lepa leitana thokle ngarang su Churachandpur district ke Hanglek subdivision gi Banwa manung chanba Lamjeng Manbi Reserve Forest ki akoibada pak sana lamai chakle haibagi paw hek fangbaga manak nakpada laiba miyoi sing Bisnupur District Police Fire Service amadi Moirang Kendra gi MLA Thongam Santi amadi mahaki worker sing mafam aduda changsinduna mai kanbagi thabak chathaki haire Bharat ki Parliament ki anirak suba budget session ngasidagi haukhre tha amagi matungda ngasidagi hauduna chathariba anirak suba budget session ase apunba sitting taruk leibaga loinana tha asigi tarataret pawba chathagada bane mifam asigi mangoi nana opposition party ki lusingba tarataruk na saruk yaba mifam amasu pangthoktuna lengak na paikhatliba tongan ba issue singi matangda kupna wa khanakhre Rajya Sabha gi opposition leader oiriba Mallikarjun Kharge gi chamber da pangthokliba mifam aduna adani gi matter yauna investigative agency singna chathariba thawong singi matang dasu kupna khana naina ki haire mifam aduda Congress DMK JDU AAP CPIM CPI Kerala Congress RLD NCP National Conference IUML SS Udhab MDMK RSP RJD amadi JAM gi luchingba sing saruk yaki haire Haukiba Mars ki tang manga nongmaijing nimita Huidrom Youth Development Club ki Publicity Secretary oiramba Huidrom Nehru Maiteina manung matam chadana laikidabada HYDC Huidrom Village Development Committee Huidrom Maira Paibi amadi Huidrom khungi khunja singna thamoi sokna awaba phongdorakli laikhidraba Huidrom Nehru Maitai nisa chadaba maikai gi iramdam asida su nungshijaba naha ama oina Huidrom Youth Development Club ki damaktasu kathoktuna miyam gi seba tawjaramki laikhidraba gi thawaina ingna chikna lairunaba Club Maira Paibi Lob Khun Committee amasung Khonja Singna Maira Katpagi Thauram ama club ki sanglenda pangthokre Mutum Phibau ki Praja Singhi Lifeline oiriba Mutum Phibau dagi Lakshmi Bazar taba lambi ase semba horamlaga makhatana sembidana lairiba ase athuba matamda sembi naba hojik paliba sarkar amade Wangoi Assembly Constituency gi MLA gi pukning chingsilakle maikai adom gi miyamna phongdorakpagi matung innade hairiba lambi asina maikai adomda lairiba Praja Singh maru oina mahai tamba chatliba mahairoi sing nungtigi chara punabagi damak chatliba miyoi singi oina amata ngairaba lambi amane mapi mapa pandaba lamdam amagum semba khara haubiram laga leptuna laikriba asi athuba matamda loishin biyo karigumba athuba matamda lambi asi semba loishin bidragadi makhal makha kaya gi khongjang sing changsilagani haina lengakta jackson wa thamlakle imna huidrom dagina mutum phibok taba lambi se yamna mithok yamna leba yanglen saruma woriba lambi ni adu lambi je khudong chada badagi Gari sathok chasin tawbada ju yang khudong thiba danger myan thoknarabani aduna sarkar gi pungning chingsanjaraga Haukiba Mars Tarada Kangpokpi District ta pangthokiba Santi oiba miyam ki rally da Manipur Police na kahen ba thawong chathaki haibagi maral siraduna madubu kuki NP Manipur na akan ba mawongda condemn torakle Kuki NP Manipur ki Information and Publicity Secretary Jang Hawin Haukip na Thadorak Pacherol Amana Hai Santi Oiba Miyam ki rally adu Manipur Forest Department na Manipur ki Hill Area amasung Tribal Khulsingda Eviction Drive chathaba so cause notice tharakpa amasung Manipur ki Hill Area oina schedule toriba mafam singda Reserve Forest, Protected Site, Wildlife Sanctuary sing Extension of Land Revenue Chatharakliba aduda Central Government na khud thingzin binaba appeal ga loinana sinkibane India gi Constitution na piriba right Constitution ki Article 19 Clause 1 Clause A amasung 19 Clause 1 Clause C na piriba peaceful protest tawagi right sing adu Manipur Government na khungaunare masigi mathakta Supreme Court na English sing ani kungi June thada takiba rai amana non-violence oiba protest ama namthanaba honabada CRPC ki Section 144 thamjin ba yaroi Haire Santi oiba rally adubu thugaina ba khona bada police na nongmai blank fire kya kap kiba amadi tear gas kya kap kiba na maram oiraga micham tara manga asok apan nangkhi amade Kangpokpi district ta mi kaya ama akia khang nangduna lairi haire Manipur government ki thawong asi center na khudak ta medyang changbi na ba appeal tawri haiba wafam cherol asida palle
Lamargram Youth Association na Imoinu Manipuri Kala Academy ga khutsam naraga sinba Elite and Unique Foundation na support tauba numit nini chathakadaba Yausang Festival lising ani kulumdoi sports and cultural meet ngarang Lamargram khunau kasarda hogdokre ayukta Lamargram khunau da laiba ibudau khori fabagi laisang dage khulasigi miyam ga loinana asengba maira lawraba tungda Dr. Maimom Santikumar na yek taret ki firal chingkhatke matungda makhal mathel gi masana kaya sana hanke aroibada nat ki oiba jakoi isai sing pangthok ahanba numit ki thoram sing jinglem na loishin ke thoram asida maitei right activist Dr. Maimom Santikumar na athoiba mithung Lamargram Maira Lup ki president CH Loidam Devi Panthoibi Maira Lup ki president Y Porda Devi amasung Lamargram Youth Association ki advisor M Pulakesor Singhana Luchingbana daista leiting ki Thauram hogdokpaga mari lainana Dr. Maimom Santikumar na sports meet asi pangthokpada khungang asigi amadi athapagi marup mapang sing amadi oja lai guru singna tengbang kaya pibirakiba singbu thagatpa phongdokhe khungang asigi pratibha lairaba isai amadi jagoi gi hogalakliba artist kaya bu pongning thogatpa oina Imoinu Manipuri Kala Academy gi thaupuba singna jagoi isai hendanaba amadi sinbiba asisu mahakna thagatpa phongdokhe Imoinu Manipuri Kala Academy gi director Maimom Ongbi Laima Amadi Samurai Lapam Vijaya Sarmana jury member Oiduna Pangthokiba Hidanabagi Thoram Aduda participants Singbu Pukning Thogat Piki Panbayai Sports Meet Ase Zestha Life Care Foundation NS Automobile Kabugans Bazar Suhan Enterprise Sona Barigat Jila Nganba Manipuri Handloom Kabugans Bazar na chingba singna sponsor tawbirakibane masigidamakta loop asige General Secretary S Jiten Sarmana tawbimal khangba utke Laimanai Youth Club Yaripok LYCY na sinduna Yausang Kumai ka mari lainana pangthokpa annual Yausang Sports Meet ki aroiba numit ke tang 13 ki nungthil pung 3 fawba thawai yauna miyam gi marakta yaujarambi Moiram Theng Ombi Romita Devi na Sanafam Maktada Ikang Kangaudana Manung Matam Chadana Laikidabada Laimanai Kulgi Kunza Singh Amadi LYCY na Laikidrabi ki Thawaina Mapugi Laikolda Ingna Jikna Lairunaba minute ani tumina leptuna awaba Fungdokre Loinana Kunza Singh Amadi LYCY Club na Laikidrabi ki imung manungi awaba dasu Saruk Yajari Haina LYCY Club ki Secretary KH Nabakumar na Khudyek Piduna Thadorak Pacherol Amana Fongdorakle Ngarang Jiribam District ki Kalinagar da laiba Mahaprabhu Mandapta Inunganbi Manipuri Dance Academy Imadana Sinduna Ahumlak Suba ke Grebam Sanaton Singh Memorial Holy Festival Manipur Building and Other Construction Workers Welfare Board ki Chairman K. Sarat Kumar Singh na Chief Guest Oiduna Hogdokre Festival asida punna Imphal Jiribam amadi Kasargi yauna pala taruk na saruk yari Thauram asida Manipur Building and Other Construction Workers Welfare Board ki Chairman K. Sarat Kumar Singh na Chief Guest Dr. Chandam Kamal Singh Chief Advisor Inunganbi Manipuri Dance Academy Imada Jiribam na Functional President Amadi TH Apabi Singh Retired DI of School Jiribam na Guest of Honor Oina Saruk Yake Festival asi K. Sarat Kumar Singh Chairman Manipur Building and Other Construction Workers Welfare Board ke Laikhidraba Apokpa ke Krebam Sanaton Singh Mingda Kachaba Festival ne Saruk Yariba Pala Taruk Adudi Jiribam degi Mahai Khulen Holy Pala Dibong Kuno Holy Pala Amadi Dibong Ichel Club Holy Pala Assam Kasar District Digli degi Holy Pala Amadi Imphal Jawaharlal Nehru Dance Academy degi Nupi Pala Amadi Nupa Pala na Saruk Yake Secondary Education Board Assam na lauba chahi asigi ngasi pangthokadaba class 10 gi parikya question leak oirakpadagi state government na exam yaithokre ngasi general science subject ki question leak oire haina social media da sandorakpaga loinana khutna ithokpa wahang sing mayamna phangnarakibani haire oirakliba fimam asida education minister Ranos Penguna akan bamit yeng changsin baga loinana hiram asiga mari lainana police case amasu file tawkre amadi CID da makha taba investigation chathanaba khangan kre haire Education Minister Ranos Penguna Fongdora Kibada ngarang ahing Secondary Education Board Assam na ngasi pangthokadoriba General Science ki question leak oi haiba paw ama fangbadage exam asi yaithokibani amadi athuba matamda exam asi pangthoknaba matam amuk leplagani exam ki question paper sing asi police station da thamduna exam ki ayukta khakta examination center sing da pubana thagdok asida oza sing Jenafam Tokte, Mahak Namakatana, Kupna Tijinduna, question leak Ohen Kiba Sida, Jenariba Mui Sing Pagat Pangamgani Hainasu, Fongdora K.
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯥꯕꯤꯁꯤꯡ ꯇꯥꯟꯗꯨꯅ ꯃꯍꯩꯔꯣꯏ ꯇꯔꯨꯛꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪ ꯄꯨꯂꯤꯁꯅ ꯊꯠꯈ꯭ꯔꯦ꯫ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯧꯔꯛꯄꯗꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯗꯦꯜꯂꯤꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯁꯨ ꯋꯤꯗ꯭ꯔꯣ ꯇꯧꯕꯒꯤ ꯗꯤꯁꯤꯖꯟ ꯂꯧꯈꯤꯕ ꯑꯗꯨ ꯁꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯋꯥꯐꯝꯒꯤ ꯑꯣꯟꯅ ꯇꯩꯅꯕꯅꯤ ꯍꯥꯏꯅ KNO ꯂꯩꯉꯥꯛꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ Mami TV News Midyeng tabiriba pumnamagpo amukha hana khurumjari.